ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯂꯥ ꯍꯦꯃꯥꯝꯅꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯁꯛꯅꯥꯏꯔꯕ ꯄꯥꯕꯨꯡ ꯏꯀꯥꯏꯈꯨꯟ ꯍꯣꯏ ꯍꯣꯏ ꯁꯥꯝꯀꯦꯁꯣ ꯎꯅꯖꯕ ꯂꯥꯛꯆꯕꯅꯦꯀꯣ ꯄꯥꯕꯨꯡꯁꯦ ꯃꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯇꯥꯖꯕꯗ ꯉꯁꯤꯁꯦ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ 하이나 빠봉이 뭐나다 라서란바네 빠봉 수기 땅 파라메고 기땅 디파래 헐 아도 얌해나 프리 무브먼트 바우디 기땅 된 감들이고 어디서 레리브 컨디션 시 워크니 하브세 아이는 칸버도 우루더라고니 약속 어디 비마티 쇼뻔이 쇼네 하이타레고 아도 얌 농아이범나 이제 바우디 따버디 안 꾸이레야 아이디 아땅문이 해비야 아땅문이 that means 지금 뭐 거기 빠트는 망 그것도 뭐 아리 운동 고딩기서 좀 하고 봐 콘서 타고는 임포र्टेंट 위나 로비루도 하이라 신시 뭐시대기 그 있잖아 컬렉션 떠오르가 그래서 거기 안에 왜막 셈 러버 코너들 힘는 거 코너리 요새 아땅문이 하니 아도 뭐시 소사이티 시대다 아이코이 시대 미기 못하고 뭐가 힘먹고 공가에마 아저기 아문 뭔가 잘 라이니 뭐 하이브 공가에마 프랙티컬리 마사나 카리토고 앞게 그도게 하고 너 포시티 그다음에 팀만 팀너디 해고 아도는 것이 잖아 와리세 이 자기 따고도 않고 예 정말 너 뭐지 그나나 하르게 그 너리는 뭐 뭐라까나 오늘 뭐 와리도 사르키 우나기 벌레이브라 올렌 나테 너리는 하르키 내고는 뭐 저절로 늘 강대고 너 아니 빠봉수도 하이비리고 하디 거기 머니푸르다 레이리바 미세 어떻게 맞대 나사나 심저바 하이라시기 마하우 ꯌꯦꯡꯕꯅꯤꯅ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯃꯐꯝꯗꯤ 미세 ꯑꯗꯨꯝ ꯂꯥꯛꯅꯩꯕꯀꯣ 하디 라ꯄ खुदिमुसे कनाना करिनो 하비디 나사나디 ꯈꯪꯕ ꯉꯝꯍꯧꯗꯕ 마네 좀 마야마 라코니나 커스터머 시티 무슨 콩나 라오니 소이든 아이 강에 아도 거기시 아니 강릉감 레요 마이 로 미터 싱체 마시 이게 마기들 레리시 레버 까야무 레이 어디게 그마이 또나 팩토리시 그 퍼폼 또이 아도 뭐야 이제 컬렉션 또 뭔지 정한 거네요. 컬렉션 또 뭔지 정한 거니 저기는 아도기 레이버 서비스인세 마치 엠플로이 계약도 레이지. 엠플로이제 빠봉 좀 미세 따라 머리가 좀 많이 좀 레이버고 레이지시기 마탁다 해나 아코이나 ngасꯥꯏꯒꯤ ꯄꯣꯠꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯉꯒꯁꯨ ꯉꯁꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯤꯁ ꯃꯌꯥꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯒꯁꯨ ꯑꯩ ꯄꯣꯠ ꯂꯣꯝꯗ ꯋꯥꯠꯂꯛꯀꯗꯕ ꯂꯩꯕ ꯍꯥꯏꯗꯤ ꯅꯁꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯑꯩ 이롱돔 이탄 같다네바 아이나 많이 스트러글인데 그게 하니 아이기 이사 홈레 이사 홈지수 아이나 ngamnaba adum 혼자자바 하이따레 아이기 누파 레링이 그때 마tamdasu ngasai nasana tawriba thabakse kaimta support tawbiraktabu ko mana support tawrtabnina aina sum haibadi ai khatanatana khoi kairol lekai da leiriba mi singgisu kitang haibadi aina ngamjaba khara pibada mayamna dum harauna 야비바 하이탈 거 나사나 매암 비저거든 나테 아이브 누시 비베당 또 매암드나 마땡 tawbiꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯀꯔꯤ ꯍꯥꯏꯗꯨꯝ ꯑꯩ ꯊꯕꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯐꯖꯅ ꯃꯄꯥꯟꯂꯣꯝꯗ ꯄꯣꯠꯁꯦ ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯇꯧꯅꯤꯡꯉꯒꯁꯨ ꯉꯁꯥꯏ ꯑꯩꯉꯣꯟꯗꯗꯤ ꯒꯥꯏꯗꯂꯥꯏꯟꯁꯦ ꯂꯩꯇꯕ ꯊꯕꯛ ꯐꯖꯅ ꯇꯧꯅꯤꯡꯉꯒꯁꯨ ꯑꯗꯨꯒ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯄ ꯑꯣꯏꯕꯅꯤ ꯉꯁꯥꯏ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯐꯝꯕꯒꯤ ꯋꯥꯛꯁꯦꯠ ꯀꯩꯀꯩꯁꯦ ꯁꯤꯒꯨꯝꯕꯁꯦ ꯈꯨꯗꯣꯡꯗꯤ ꯌꯥꯝ ꯆꯥꯗꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯟꯗꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ MLA ꯇꯥꯃꯣ ꯁꯥꯟꯇꯤꯗ ꯍꯥꯏꯌꯦꯕ ꯇꯥꯃꯣ ꯁꯨꯃꯥꯏꯅꯒꯤ ꯋꯥꯛꯁꯦꯠ ꯑꯃꯇꯪ ꯁꯥꯕꯤꯌꯣꯅ ꯍꯥꯏꯕ ꯆꯠꯂꯦ ꯑꯗꯣ ꯃꯃꯥꯡꯗꯕꯨꯗꯤ ꯇꯥꯃꯣꯅ ꯑꯗꯨꯝ ꯃꯂꯥ ꯅꯪꯒꯤꯗꯣ ꯇꯥꯃꯣꯅ ꯑꯗꯨꯝ ꯅꯪꯒꯤ ꯋꯥꯛꯁꯦꯠꯇꯣ ꯁꯥꯕꯤꯔꯅꯤ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯍꯟꯗꯛ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯃꯤꯁꯦ ꯃꯌꯥꯝ ꯂꯥꯛꯅꯔꯕꯅꯤꯅ 하이브 ꯆꯠꯄ ꯀꯥꯟꯗ ꯃꯥ ꯍꯥꯏꯁꯤꯅ ꯑꯗꯨꯝ ꯀꯩꯀꯩ ꯐꯥꯎꯟꯗꯦꯁꯟ ꯀꯩꯀꯩ ꯍꯧꯕꯗꯨꯗꯤ ꯃꯂꯥ ꯅꯪ ꯑꯗꯨꯝ ꯇꯧꯔꯣ ꯇꯤꯟꯗꯨꯗꯤ ꯗꯔꯀꯥꯔ ꯂꯩꯕꯗ ꯑꯗꯨꯝ ꯇꯥꯃꯣꯅ ꯂꯧꯕꯤꯒꯦꯅ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯛꯑꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯩꯕ ꯐꯩꯌꯦꯕꯀꯣ ꯐꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯆꯪꯒꯗꯕ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜ ꯃꯌꯥꯝ ꯂꯩꯒꯗꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯣꯠꯇꯣ ꯃꯌꯥꯝ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯐꯝꯍꯜꯂꯒ ꯑꯩꯒꯤ ꯇꯧꯖꯔꯤꯕ ꯈꯔꯁꯦ
ꯇꯧꯅꯤꯡꯕꯗꯨꯗꯤ ꯑꯄꯥꯝꯕꯗꯨꯗꯤ ꯊꯨꯡꯕ ꯉꯝꯗꯕꯗꯤ ꯂꯩ ꯍꯣꯏ ꯑꯩꯅ ꯀꯦꯄꯤꯇꯦꯜ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯑꯒ ꯍꯣꯏ ꯍꯣꯏ ꯃꯗꯒꯤ ꯂꯣꯏꯅꯃꯛ ꯃꯦꯅꯦꯖ ꯇꯧꯕꯗꯤ ꯅꯠꯇꯕꯅꯤꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯇꯥꯕꯅꯤ ꯕꯠ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯣꯏ ꯍꯣꯏ ꯅꯣꯡꯃꯇ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯄꯟꯊꯨꯡꯗꯨ ꯁꯣꯏꯅ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯗꯤ ꯃꯁꯤꯒꯤ ꯀꯔꯦꯁꯄꯣꯟꯗꯦꯟ ꯇꯧꯕꯒꯤ ꯂꯤꯡꯛ ꯂꯩꯌꯦ ꯄꯥꯕꯨꯡ ꯍꯥꯏꯕꯗꯤ ꯄꯣꯠꯁꯦ ꯃꯄꯥꯟꯂꯣꯝꯗ ꯊꯥꯕꯒꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯅ ꯃꯄꯥꯟꯂꯣꯝꯒꯤ ꯊꯥꯕꯒꯤꯗꯃꯛꯇꯗꯤ ꯂꯧꯋꯦꯕ ꯅꯁꯥꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯁꯤ ꯄ꯭ꯔꯤꯌꯥꯒꯤ ꯄꯥꯕꯨꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯆꯤꯆꯦꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯇꯦꯁꯇꯤ ꯑꯣꯏ ꯇꯧꯕꯇꯕꯨ ꯆꯤꯆꯦꯒꯤ ꯍꯥꯞꯄꯤꯕ ꯀꯟꯇꯦꯅꯔꯗ ꯈꯤꯇꯪ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯤꯒꯤ ꯒ꯭ꯂꯥꯁꯀꯨꯝꯕꯗ ꯍꯥꯞꯄꯒꯗꯤ ꯌꯥꯝ ꯐꯖꯅ ꯆꯤꯆꯦꯒꯤꯁꯦ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯣꯏ ꯑꯗꯨ ꯃꯥꯅ ꯐꯖꯅ ꯃꯔꯝꯁꯦ ꯍꯥꯏꯔꯛꯑꯒꯁꯨ ꯉꯁꯥꯏ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩ ꯍꯥꯏꯕ ꯃꯔꯝꯗꯤ ꯁꯤꯗꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯍꯩ ꯔꯥꯁꯦ ꯑꯩ ꯏꯝꯐꯥꯜ ꯀꯥꯔꯒ ꯑꯃꯨꯛ ꯂꯧꯒꯗꯣꯏꯅꯦ ꯏꯝꯐꯥꯜꯗ ꯂꯩꯇꯕ ꯄꯣꯠꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯒ ꯑꯩ ꯊꯕꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯊꯤꯕ ꯆꯠꯀꯗꯣꯏꯅꯦꯕ ꯄꯣꯠꯁꯦ ꯄꯣꯔꯛꯑꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯦ ꯊꯕꯛ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯕꯛ ꯁꯨꯃꯤꯟꯅꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯍꯥꯏꯗꯤ ꯏꯊꯟ ꯈꯛꯇ ꯑꯣꯏꯕꯒꯤ ꯊꯕꯛꯁꯦ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯗ ꯂꯣꯏꯅ ꯃꯍꯥꯎ ꯌꯦꯡꯍꯟꯅꯤꯡꯉꯒꯁꯨ ꯏꯔꯣꯝꯗꯣꯝ ꯑꯣꯏꯕꯒꯤ ꯉꯝꯗꯕꯗꯨꯗꯤ ꯍꯣꯏ ꯑꯗꯨꯁꯨ ꯇꯥꯟꯖꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯩ ꯐꯤ ꯀꯨꯞ ꯊꯝ ꯌꯥꯗꯦ ꯍꯥꯏꯗꯣ ꯑꯗꯨ ꯅꯪꯒꯤ ꯋꯥꯛꯇꯨꯅ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨꯅ ꯐꯖꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀꯩꯁꯨ ꯂꯣꯠꯄ ꯌꯥꯄꯣꯠꯇꯦ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯇ ꯑꯩ ꯇꯥꯔꯝꯃꯤꯁꯤꯗꯤ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯒꯤ ꯐꯦꯛꯇꯔꯤꯗꯨꯗ ꯐꯥꯗꯣꯛꯇ ꯑꯣꯏꯔꯁꯨ ꯏꯆꯥꯒꯤꯗꯨꯕꯨ ꯇꯥꯗꯤ ꯇꯥꯔꯦ ꯀꯝꯗꯧꯕꯅꯣꯅ ꯌꯦꯡꯕ ꯂꯥꯛꯀꯗꯧꯕꯁꯨ ꯑꯩꯉꯣꯟꯗ ꯂꯥꯏꯕꯛ ꯊꯤꯕ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯊꯪ ꯁꯨꯝ ꯇꯥꯕꯅ ꯈꯤꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯤ ꯏꯆꯥꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯏꯔꯒ ꯎꯅꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ so many grateful ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯉꯝꯗꯦ ꯇꯥꯕꯗꯣ ꯅꯆꯥꯅꯁꯨ ꯎꯅꯖꯅꯤꯡꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯇꯉꯥꯏ ꯐꯗꯅ ꯏꯆꯥꯅꯨꯄꯤ ꯂꯥꯛꯄꯗ ꯄꯥꯕꯨꯡ ꯅꯥꯕꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦꯅ ꯍꯪꯖꯒꯦꯅ ꯆꯪꯉꯝꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯇꯟꯖꯥ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯎ ꯑꯗꯒꯤ ꯏꯄꯥꯅ ꯀꯩꯅꯣ ꯂꯥꯛꯄ ꯅꯥꯇꯩ ꯆꯥꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯟꯅ ꯂꯥꯏꯟꯗ ꯑꯗꯨꯝ ꯐꯥꯎꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯝ ꯐꯥꯕꯤꯗ ꯐꯥꯝ ꯑꯃ ꯂꯩ ꯏꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯐꯥꯝꯗꯣ ꯃꯥꯒꯤ ꯐꯥꯝꯅꯤ ꯃꯥꯅ ꯇꯧꯕꯅꯤ ꯂꯧ ꯄꯔꯤ ꯑꯃꯅꯤ ꯑꯗꯨ ꯂꯧꯔꯥꯛꯀꯤ ꯄꯨꯈ꯭ꯔꯤ 2 ꯊꯣꯛꯄꯅꯦꯕ ꯑꯗꯣ ꯐꯥꯝꯁꯦ ꯁꯦꯝꯖꯤꯟꯗꯕꯁꯨ ꯌꯥꯗꯕ ꯈꯔꯁꯨ ꯂꯩꯔꯕ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯐꯪꯁꯟ ꯇꯧꯗ꯭ꯔꯦ ꯉꯥ ꯊꯥꯗꯗ꯭ꯔꯦꯕ ꯊꯥꯗꯗ꯭ꯔꯗꯤ ꯄꯨꯈ꯭ꯔꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯈꯤꯁꯦꯅ ꯑꯗꯣ ꯍꯥꯟꯅꯕꯨꯗꯤ ꯑꯗꯨꯝ ꯊꯥꯗꯗꯅ ꯑꯗꯨꯝ ꯐꯪꯁꯟ ꯇꯧꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯈꯤꯇꯪ ꯂꯦꯞꯄꯤ ꯑꯗꯨꯅ ꯑꯩ ꯂꯥꯛꯄꯁꯨ ꯈꯤꯇꯪ ꯒꯦꯞ ꯂꯩꯔꯤꯁꯦ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯇꯟꯖꯥ ꯆꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯩꯅꯣꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯑꯩꯁꯨ ꯇꯦꯁ ꯇꯧꯅꯤꯡꯕꯅꯤ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯄꯥꯎꯗꯤ ꯇꯥꯔꯦ ꯆꯥꯕꯗꯁꯨ ꯍꯥꯎꯋꯤ ꯑꯗꯒꯤ ꯀꯩꯅꯣ ꯍꯛꯆꯥꯡꯗꯁꯨ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯃꯗꯨ ꯇꯁꯦꯡꯅ ꯑꯩꯅ ꯃꯤꯅꯗꯤ ꯎꯗ꯭ꯔꯤ ꯍꯥꯏꯕ ꯃꯍꯥꯎꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯑꯩ ꯅꯆꯥ ꯃꯊꯪ ꯂꯥꯛꯄꯗ ꯄꯥꯕꯨꯡꯒꯤ ꯆꯥꯅꯕ ꯑꯗꯨꯝ ꯅꯁꯥꯅ ꯊꯤꯟꯖꯔꯛꯀꯦ ꯑꯩꯉꯣꯟꯗ ꯑꯣꯐꯔ ꯇꯧꯕꯤꯅ ꯑꯩ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯥꯏꯕ ꯄꯥꯕꯨꯡꯁꯨ ꯅꯥꯕ ꯐꯕꯤꯔꯣꯀꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯅꯆꯥꯅ ꯋꯦꯜꯀꯝ ꯑꯗꯨꯅꯤ ꯅꯪꯁꯨ ꯅꯥꯗ ꯌꯦꯛꯇꯅꯀꯣ ꯑꯁꯤ ꯄꯩꯁꯥ ꯊꯦꯡꯅꯕꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯅꯣꯔꯠ ꯏꯁꯇ ꯃꯥꯂꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯃꯃꯤꯡ ꯆꯠꯍꯟꯁꯦ ꯍꯥꯏꯕꯁꯤ ꯉꯝꯅꯅꯕ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨꯀꯣ